Akashvani Imphal, Chitrabhanu Chitrabhanu na pau pazari, ahanbada maru iba pau. Mukhyamantri Nongthombam Biren Singh na ngasi longmi amasung ate imung singda sidak sizinaba yaba pambi gi chara sing yenthokpa hokre. Manipur hauzik fawada COVID ki vaccine dose lakh tara manga hena kapkre naba phabagi chana chada marfudra manga dasmik manga ahum yore. Ingkumza lising ani kun manga fawada Bharat asi TV lena leitaba leba ama ohenanaba Pradhan Mantri gi manglan mangphauna nanaba Kendra gi Haksal Mantri Mansukh Mandyavyana hairi amashung Tokyo Paralympics ngase Pravin Kumar na nupa gi high jump T64 eventa lupa gi medal fangle hauzik fawada Bharat na sanag ani yauna punna medal taramathoi fangle Sarkar की फैसिलिटी सिंगदा चाही तरा निपान के मते की मियोई सिंगदा कोविड-19 की वैक्सीन लेम न कापे की कैंपेन लेबाक सन बथुंग बदा चथरिबना ना ओइरिबा सिंगना वैक्सीन असि कापथोकनबा अमदि अटे मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना चेक्सिन बवाट बिगे थोंग सिंग तोकबिदुना यारिबा मखै युमदगी चथोकना लेबियु तंगाई फदना चथोकलबदि फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदि खुदसा तोइन हमदोकतुना तरु तनाना थंबियु कोविड का मरी लेनबा ई पाउसन अमदि मतेंगी दमक नेशनल हेल्पलाइन नंबर सिंगना 0112397804 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 18003453 नि हौजिक मपुंग ओइबा पाउ मुख्यमंत्री नोंथोंबम बिरेन सिंह ngasi longmi amasung ate imung singda hidak sinaba yaba pambi gi chara sing yenthokpa hokre housing haki mamang da mukhyamentri secretariat ki darwal hall da pangthokpa thorum amada mukhyamentri na hidak sinaba yaba pambi chara sing adu yenthoki bani thorum ase varan na ningtam lapagi humbudra manga shuba kumona palangat mari lenena pangthokpa azadi ka amrit mahotsav gi ayus aapke duar thorangi saruk amo oina pangthokpani Manipur ngarang numidang wairang pung taru fawada punna COVID ki vaccine dose laktara manga lising nifu taru jahum nifu mari kapkre masing manung da ahanba dose da laktara matoi lising marvudra chamapan humbudra mari aduga anishuba dose da lak ahum lising yang kai manga jahum humpumapan yauri Raja asida hauzik COVID ki active case lising ahum jahum kun leiri apun ba positive case lak ama lising tara mari changwa sumna ani ki manung da miyoi lak ama lising mapan jahum marvudra ni toi nava faduna disaster kre Naba pabagi changchada marfudra manga dasmik manga ahum yore hauzik fawada laiset asidigi miyo lising ama chatra marfudra lekhidre ngarang sample lising ahum chamapan nifugu humdo test to ki bagaloina na hauzik fawada test of apun ba sample laktara ni thoi lising tara ni pan chatru marfko taruk shure Amorom the Imphal West Police Commando ngarang nuntil Julalendegi COVID vaccine lalon ban nupi ani yauna miyo ahum fare makoidigi 5 gi Covisil vaccine vial Jamaga marfutaru fangle hairi farba miyo ahum amusung polam sing adu Imphal Police Station da sinakre hairi Maras de Tenopol Zilla gunung da leiba sarkar amasung dana school punamuki oza amadi ate staff singi COVID vaccine kapagi akhanaba campaign amanga sidegi hokre campaign asinga si More Primary Health Center degi horaga tunga ba mapam mari da tha sigi mga fawa chathagani Tripura Vidhan Sabha ki Adaksa Rebati Mohan Das Fam Thadokre BJP ki Mukok Thomo Luchingba amasu oiriba Sri Rebati na mahaki Fam Thadokpa ki chi edu Upa Adaksa Sip Bandu Sen da Pisinki Cherol adu da mahakna Fam Thadokpa ki maram lanai oiba wapam ni haina palli Maras da Sri Rebati bu BJP Tripura Pradesh ki Vice President Hakre Asam ki Mukhyamantri Himanta Biswa Sarma nangarang Vishwanath amasung Sonipur Zilla da project ya sangakre amasung kaya amagi no jatra hunkre Magna Vishwanath Zilla ki Sotia Vidhan Sabha Kendra da Nak Sankar Stadium amasung Tapia Balizuli Road amadi Kamarak Farm Yogba Lambi amasung Farm adu da leiba Guest House amasung sangakre Magna masingam zada bakanglup na namna taba Sonipur Zilla gi Goitamari Model Village ta chatki Mukhyamantri na Dalaibil Jamuguri amasung Jamuguri Panpur PMJSY lambi shemna naba Balizuli gi Chayol gi Kathel Chengmari gi Sub Center Baluzi MPHC Angawadi Center amasung Water Supply Scheme amasana nabagi jatra su hunke Meghalaya gi MDS Sarkar na People's College Grant in Ed Scheme thabak to onthokpai hayare Scheme asiki makhada sarkar na asigumba college singi phamkhara amasung tolop ki sanction toragani hauzik fawada scheme asiki oina college mapan khangale mahiru singda kanagadaba scheme asi pakhapegi dama shiksha mantri lakmen rimboina mukhyamantri corner ke sama amasung MDS sarkar wa thagatle ahokbogi oina mantri na Zentia Eastern College da sanction letter khusinaki maduda college asiki oja kuntra mathoi da kanava fanghalagani
Mahai masing tamba amasung masigi infrastructure faganhanaba MDS sarkargi achepa phirep lei haiduna mantri na hai scheme asigi pandam asi fangnanaba paikhaliba thorang sigi manungda amani tabiriba pawasi Akashvani Imphal dagini केंद्र के हक्सल मंत्री मनसुख मंड्याबियान हाइरी इंकुमजा लिसिंग अनि कुनमुंगा फावदा भारत असि टीवी लेना लेतबा लेबा अमा ओहननबा प्रधानमंत्री नरेंद्र मोदी की मंगलान अदु मंगफाउननबा टीवी मुथनबा चंगसिलिबा मिशन असिदा राज्य अमसुंग यूनियन टेरिटरी सिंग न पिरकपा मोड पुनम केंद्र लौगनी टीवी मुथनबा चंगसिलिबा खुंगसंग कया यामना खुमांग चौसुलबगे हाइबदु यंगसिनबा श्री मंडाबियाना राज्य अमसुंग यूनियन टेरिटरी पुनम की हक्सल मंत्री सिंग प्रिंसिपल सेक्रेटरी सिंग एडिशनल चीफ सेक्रेटरी सिंग वारिशा नखी मंत्री नाहाई पुनः होनमिनबना पांडम असी अथुब मतमदा योहनबा ngamgani mang hai tv muthanaba mission asida micham miyam yahonanaba pungning thawul kadabani amasung masi miyam gi ho ama ohengadabani केंद्र के शिक्षा मंत्री धर्मेंद्र प्रधान ने सेंट्रल यूनिवर्सिटी निफुमंगा के वाइस चांसलर सिंगा वीडियो कॉन्फ्रेंसिंग की खुतांगदा वारी सानागनी ममांग थादा श्री प्रधान टोंगा टोंगांबा यूनिवर्सिटी सिंगी वाइस चांसलर सिंगा उन्नेकी अदुबु सेंट्रल यूनिवर्सिटी सिंगी वाइस चांसलर गा शिक्षा मंत्री गा पुन्ना उन्नबदी ngasi gi asin ahanbani नेशनल एजुकेशन पॉलिसी 2020 चनहनबा यावना मनुएबा वाफुं के खनगनी टोक्यो पैरालंपिक्स ngasi varaki Para athlete Praveen Kumar na nupagi high jump T64 event lupagi medal fangle Praveen meter ani dasmik sinotere wang na chongduna lupagi medal fangki even asida Britain gi Jonathan Broom adverse na meter ani dasmik amashino wang na chongduna sanagi medal fangki ngasi fangba lupagi medal asi tharaga Tokyo Paralympics ta Bharat na sanagi ani lupagi taru amasung senjengi ahum punna medal taramathoi fangle Praveen Kumar na lupagi medal fanglapada Pradhanmantri Narendra Modi na nungai wa fungdo rakre Marasida Tokyo Paralympics medal fangkarwa sanaro Singh Sumit until Devendra Jajari Jogesh Katoria amasung Sir Kumar Varat halakle makhoibu Delhi airport da miyam na harau taram na okhi Varat hausi fawada COVID vaccine dose ko ti yang taru la marfudra nipan hena ka khre haksel mantralon hai ngarang nom hakta da vaccine dose la humpumari lising humbudra hena ka khi केंद्र सरकार ने हाई सिक्किम दादानगर हवेली अमसुंग हिमाचल प्रदेश ता मखोगी चेहि तरा निपांगी मथक लेब अपुन बमिसिंगी चादा चामा कोविड-19 की वैक्सीन हानब दोस कापख्रे न्यू दिल्ली दंगरांग पाउमिसिंग दा वांगांग पद हेल्थ सेक्रेटरी राजेश भूषण हाई लेब असिगी अपुन अहल मसिंगी चादा तरातरु मपुंग फाना वैक्सीन कापले अदुगा चादा यांखै मरिना यामद्रबदा दोस अमदि कापख्रे मांग हाई ममांग थादा वैक्सीन दोस को तितरा निपान ला कुंठा निपान कापखी Health Secretary Hai Augusta da Nomoda Vaccine Kaki Bachang asi 2,58,000 aduga aroi bachol dadi Nomoda 2,00,000 marfudegi hena kapki Marasida Niti Ayoki member health doctor VK Paul Hai miyam na haraw kumay sing COVID appropriate behavior singak na amasung vaccine kaplaga yum da pangthokadabani Indian Council for Medical Research ki Director General Dr. Balram Bhargava Hai miyam tinbagi tabak puning thogoloi dabani amasung tangai fadana michin ba mapum sing de changi harabadi mapung fana vaccine kaf thokadabani mahangna hai miyam na vaccine dose anima kablabasu marks ukodabani wang amki pakhumda Dr. Balram na hai hauze fawada bharata COVID ki delta plus variant case chohumrom thengnare Loshilakpada COVID-19 digi ngakto na ba face masks upa futur amna leiba khutsa amadi mai meter utana na thamba haiba achamba thong ahum asi ngangna chepina ba amukha ne ningsingjari Aroiba da maruiba pau amukhana Mukhyamatri Nongthombam Biren sing na ngasi longmi amasung ate imung singda hidak sinaba yaba pambi gi chara sing yen thokpa hokre Manipur da hausi fawada COVID ki vaccine dose laktara manga hena kapre naba phabagi changna chada marfudra manga dasmi manga ahum yaure Inkum zalising ani kun manga fawada vara asi TB lena leitaba leba am oina naba Pradhanmantri gi manglan mangpaung na ba Kendra gi haksal mantri Mansup Mandabiyan hairi amasung Tokyo Paralympics ngasi Praveen Kumar na nupagi high jump T64 event lupagi medal fangle hausi fawada Bharat na shanagi ani yaung na punna medal taramathoi fangle Paul Luizere